하프로 봉아 이제 Good morning guys, welcome back to my channel. मैं नुआइबिन खाली क्या ले हो रहा है का मेरा सनराइजर्स हैदराबाद में काग रहा है कई दिन पहले न तरा मुंबई इंडियंस ने जो जाम फसने जो मुझे चंगा बनी ना तुम लाइथो का साना बजो तुम माले पको सानी को मुंग तो कई दिन पहले तो फरे क्या ले हो बने ले हो रहे हो जो दिल्ली कैपिटल्स तनी खंगे अमुक तोंग बताब नहीं मोइना कनान आई दिल्ली कैपिटल्स ने सपोर्ट होता है इसे मोइना तरगना सनराइजर्स हैदराबाद तक सिगी अनीजी के मनुंगा अदो ngaraंग मई जी अहिंग मुख्रे मई जी बैटरी जो यौसल लगते कैमरा की यावरीब फोन की 90% खत गायरेब सिंहा लेगा मुख्र मई लाए चार्ज तौसन के हमारे फोन तो चार्ज तौसनगरबा खंगदिया काय थांबगिना वाचिंग बेजे थमंदोन थोदो हां ए औदबो केनो हीटर की अते आयरन की केनो लेब्रने प्लग लेब्रने अमा लैदिदे हां कोई थाने ओ मुखाय ओदि पोता दो हां आये ये याव जो है या 이디 야 해봐 처음에 기다려 틸라가 피팅디 와봐 시들레름 봐 워싱 머신으로 모터가 당가 그래봐 어떤 시즌이 스키 타콤 오게 또 봐. 어디 테이블 데 상이 ने पोलो मुखाय ओदि पोता दो 상무들은 뭐라 뭐가 송기 टॉयलेट सिजन गया कौन थोंग से खरब पन भाई तार तो हाउब्रा हाँ हाउब्रा वो ये पीजे हाउ बे ममा दे ले हेलो अब वो पीजे उनको मोंदा पीजे उनको बोंगा नंग चाप बोंगा नंग चाप पीजे नहीं दे भागी तो बोनी अब वो मोंदने चुपी पीजे उनको पोकने बोंगी यामले मोंदे 자소 마. 뜯그리네 지지. 야 마이네 지지. 우스. 다모주 짜리 봐. 다모주는 짜셀로 해. 네, 다모는 짜셀로 해. 다모 퇴비제 비저 해. यारे पिजे होने बोंगा यारे माँ तारे बोंगा तारे यारे बोंगा नंग चारो यारे माँ पिजे रोनो बोंगा माँ चुपी पिजे रोनो माँ पिजे होने बोंगा अब अस्तिया ओ सीजे मसागी किरोने बा लाइन चौकोने बा हाँ अच्छा लाइन है अकोई ना आम पांडे की भी वाली ना तो हम जैसे तो अच्छा अति दाई ने अभी हीटर अति दाई आयरन चीज़ ने भी अब पॉइंट लगा तो शी खर दी हिंदुए असीम मुझे शी जे असम में पांडे कोई ड्राइंग रूम दो उधर थम्बा पोर्टी ना स्टी तंग ना बग्या उधर ऐसा ही सोफा सेट में लाख रमीना सोफा ने राउंड थागे पांडे चंद्रे ना अदो सिदले नंबर वाशिंग मशीन दना आइंग साइबो आ मथकता थांगा खरेबा अदुगी वाशिंग मशीन दो सेमगदी यागदबनेबा यु जगिदरा हा करे लुरो पुंग हाता तारे तो सिजनेबा ना सिजनरमनी ai nupi awum pone
ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯌꯥꯝꯗꯅ ꯈꯤꯇꯪ ꯃꯦꯟꯇꯦꯜꯂꯤ ꯈꯤꯇꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯊꯕꯛꯁꯦ ꯆꯠꯂꯤꯅꯦ ꯑꯩ ꯅꯨꯄꯤ ꯃꯥ ꯑꯣꯐꯤꯁꯇ ꯅꯍꯥꯟꯈꯩꯁꯨ ꯃꯥ ꯆꯠꯇꯕꯅꯦ ꯑꯗꯣ ꯃꯥ ꯊꯥꯗꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯀꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯃꯥꯒ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ 12 ꯃꯤꯅꯤꯠ 10 ꯃꯤꯅꯤꯠ ꯅꯤꯐꯨꯃꯉꯥ ꯆꯠꯂꯦ ꯑꯁ ꯃꯤꯇꯤꯡ ꯂꯣꯏꯔꯦ ꯄꯨꯡ 2 ꯇꯥꯔꯦ ꯑꯩ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯅꯤꯗꯀꯣ ꯁꯤꯗ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯃꯊꯪ ꯃꯊꯪ ꯁꯥ ꯂꯥꯛꯄꯗꯀꯣ ꯀꯦꯃꯦꯔꯥꯒ ꯅꯝꯃꯒ ꯂꯣꯏꯅꯃꯛ ꯀꯥꯎꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯌꯧꯗꯣꯔꯦꯕ ꯁꯤꯒꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯃꯤ ꯇꯃꯥꯝ ꯇꯤꯜꯍꯧꯋꯦ ꯀꯦꯃꯦꯔꯥ ꯅꯝꯃꯒ ꯑꯗꯨꯝ ꯀꯥꯎꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯥꯜꯂꯦꯕ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯀꯁꯦ ꯍꯥ ꯀꯤ ꯏꯟꯅꯒꯤ ꯒꯥꯔꯤꯒꯁꯤ ꯗꯕꯜ ꯄꯥꯔꯀꯤꯡ ꯑꯃꯨꯛ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯍꯧꯋꯦ ꯑꯗꯣ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯦ ꯉꯁꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕ ꯌꯨꯝꯗ ꯌꯧꯔꯦꯀꯣ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯒꯦꯅ ꯌꯦꯔꯨꯝ ꯑꯃ ꯊꯣꯡꯒꯦꯅ ꯇꯧꯕꯅꯤ ꯆꯥꯛ ꯈꯔ ꯂꯩꯌꯦ ꯍꯤꯟꯖꯥꯡꯗꯤ ꯂꯩꯇ꯭ꯔꯦ ꯌꯦꯔꯨꯝ ꯄꯣꯞ ꯄꯣꯞ ꯊꯥꯗꯔꯒꯦ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯆꯔꯥ ꯋꯥꯡꯉꯦꯗ ꯌꯦꯔꯨꯝ ꯑꯃ ꯍꯧꯔꯦ ꯆꯧ ꯂꯧꯔꯨꯔꯦ ꯁꯤ ꯃꯈꯥꯗ ꯃꯣꯔꯣꯛ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯆꯥꯛ ꯈꯔꯒ ꯁꯤꯁꯤꯅ ꯆꯤꯛꯀꯟ ꯁꯨꯞ ꯃꯣꯏ ꯃꯣꯃꯣ ꯇꯧꯕꯒꯤ ꯁꯨꯞꯇꯨꯅꯦꯕ ꯊꯣꯡ ꯅꯨꯡꯁꯤꯔꯦꯗ ꯅꯪꯒꯤꯁꯤꯗ ꯑꯦꯃꯦꯖꯣꯟꯗꯒꯤ ꯆꯦꯜꯂꯦꯕ ꯁꯤꯅ ꯍꯥ ꯅꯠꯇꯦ ꯅꯪꯁꯦ ꯆꯦꯃꯅ ꯑꯃ ꯆꯦꯜꯂ ꯁꯤ ꯊꯥꯔꯛꯏꯔꯣ ꯀꯩꯅꯣ ꯏꯟꯆꯤ 4ꯒ ꯃꯥꯜꯂꯤꯗ ꯌꯥꯝ ꯄꯤꯛꯇ꯭ꯔꯣ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁꯥꯏꯀꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯍꯥꯏꯗꯤ ꯄꯤꯛꯉꯩꯗ ꯃꯥ ꯀꯌꯥ ꯊꯧꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯏꯀꯜ ꯊꯧꯕ ꯍꯩꯔꯦꯗꯅ ꯍꯩꯔꯀꯥꯟꯗ ꯃꯗꯨꯒꯤ ꯊꯧꯗ꯭ꯔꯤꯀꯥꯟꯗ ꯁꯥꯏꯀꯜ ꯑꯃꯃꯨꯛ ꯃꯥꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯕꯥꯏꯒꯤ ꯁꯥꯏꯀꯜ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯑꯃꯨꯛ ꯂꯧꯕꯤꯔꯨꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯅ ꯂꯩꯕꯤꯕ ꯃꯆꯥꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯕꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯑꯉꯥꯡ ꯕꯦꯝꯃꯗꯣ ꯃꯥ ꯊꯧꯅꯕꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯈꯤꯕ ꯇꯣ ꯑꯥꯗ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯑꯥꯗ ꯂꯩꯔꯤꯁꯦ ꯁꯤꯁꯤꯗꯤ ꯍꯧꯖꯤꯛ ꯊꯧꯅꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯥꯗ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯕ ꯑꯗꯣ ꯅꯍꯥꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤ 800ꯗꯨꯗ ꯍꯥꯞꯄꯒ ꯊꯤꯟꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯒꯥꯔꯤꯗꯁꯨ ꯍꯥꯞꯄꯁꯨ ꯐꯔꯛ ꯇꯥꯕꯅꯤꯅ ꯃꯣꯄꯦꯠ ꯄ꯭ꯂꯦꯖꯔꯗꯣ ꯂꯥꯛꯑꯀꯥꯟꯗ ꯊꯤꯟꯒꯦꯅ ꯇꯧꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯛ ꯃꯤꯡꯗꯨꯁꯦ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯁꯥꯏꯀꯜꯁꯤꯅꯦꯕ ꯊꯤꯟꯗꯣꯏꯁꯦ ꯑꯩꯗꯤ ꯃꯅꯤꯡꯗ ꯍꯥꯞꯄ ꯆꯜꯂꯣꯏꯗ꯭ꯔꯦꯅ ꯈꯟꯕ ꯃꯅꯤꯡ ꯁꯤꯒꯤ ꯁꯤꯠꯁꯤꯗ ꯆꯜꯂꯦ ꯁꯤꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣꯒꯦ ꯒꯥꯔꯤ ꯃꯆꯥꯗ ꯑꯃꯨꯛ ꯊꯤꯟꯕ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯔꯅꯦꯕꯀꯣ ꯆꯦꯃꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤꯒꯤ ꯍꯥꯏꯗꯤ ꯀꯖꯤꯟ ꯁꯤꯁꯇꯔ ꯑꯗꯨꯗ ꯃꯥꯒꯤ ꯁꯤ ꯗꯨꯀꯥꯟꯗ ꯃꯥꯒꯤ ꯁꯤ ꯅꯦꯁꯀꯦꯐꯦꯒꯤ ꯑꯩꯈꯣꯏ ꯇꯤ ꯃꯦꯀꯔ ꯀꯣꯐꯤ ꯃꯦꯀꯔꯁꯦ ꯁꯤꯁꯦ ꯂꯩꯔꯦꯅ ꯉꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯅꯦꯅ ꯈꯥꯝꯃꯒ ꯀꯣꯐꯤ ꯊꯛꯄꯣꯅ ꯐꯥ ꯂꯩꯔꯦ ꯀꯣꯐꯤ ꯊꯛꯄꯣꯅ ꯐꯥ ꯂꯩꯔꯤꯕꯅꯤ ꯑꯁ ꯍꯥꯎꯔꯦꯍꯦ ꯍꯌꯦꯡꯒꯩꯁꯨ ꯈꯔ ꯈꯔ ꯆꯪꯉꯛ ꯇꯥꯔꯦ ꯐ꯭ꯔꯤꯗ ꯈꯔ ꯈꯔ ꯊꯛꯅꯅꯕ ꯑꯗꯣ ꯁꯤꯒꯤ ꯐ꯭ꯂꯦꯚꯔꯁꯦ ꯍꯥꯎꯋꯦꯅ ꯅꯦꯁꯀꯦꯐꯦ ꯁꯤꯅ ꯍꯥꯎꯋꯦꯅꯅꯦ ꯁꯤ ꯂꯧꯔꯤꯅꯦꯕ ꯆꯦꯃꯤ ꯂꯩꯔꯝꯗꯗꯅꯕ ꯆꯦꯃꯤ ꯂꯩꯔꯝꯗꯗꯤ ꯇꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯆꯠꯂꯁꯤ ꯆꯠꯂꯒꯦ ꯆꯦꯃꯤ
ꯀꯣꯐꯤꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯆꯠꯂꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥꯎꯅ ꯌꯦꯟ ꯑꯥꯗ ꯂꯩꯔꯦꯅ ꯍꯥꯏꯕꯀꯣ ꯃꯈꯣꯡꯒ ꯀꯂꯦꯖꯥꯒ ꯂꯩꯔꯣꯅ ꯍꯥꯏꯕ ꯑꯗꯨꯝꯇ ꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯀꯩꯅꯣꯗꯤ Ibaina kay Kawi. Ibaina. Abe. Kay toke. Abe ma haba to. pupunadi ꯀꯣꯔꯤꯕ Ano taning ini? ꯂꯣꯏꯅ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯗ Kito lang yung malaman kami. ꯇꯛꯇ ꯆꯥꯛ ꯆꯥꯝꯕꯗ ꯊꯂꯛ ꯂꯧꯕꯤꯔꯨꯕꯗꯤ Mana po tong naram ni yare hari kito rin ang buong wana nan. Ma. Yung lay budu da. 이래도 싸는데 우리가 하는 거로 하여 Nauna haram me ibam sada no mi po haram mami sa hay ba. Demna ro. ꯑꯣ ꯁꯟꯖꯥꯕꯤꯔꯥ ꯁꯤꯂꯦꯗꯨ ꯑꯩꯈꯣꯏ ꯅꯥꯎ ꯊꯣꯡꯕꯗꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯅꯥꯎꯅ ꯃꯈꯣꯡ ꯃꯔꯤꯒ ꯂꯩꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯂꯩꯔꯛꯇ꯭ꯔꯦ Hindi pangdami. ꯐꯪꯗꯤꯌꯦ ꯉꯁꯥꯏꯒꯤ ꯁꯉꯥꯏ ꯄꯨꯔꯛ ꯍꯥꯏꯕꯗꯣ ꯌꯦꯟꯗꯤꯅꯦ ꯀꯛꯑꯒꯅꯦ ꯂꯩꯍꯧꯕ ꯌꯦꯟ 10ꯃꯨꯛ ꯂꯩꯍꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯍꯥꯎꯕꯗꯤ ꯄꯦꯜꯂꯦ ꯍꯥꯏꯔ ꯀꯩꯅꯣ ꯇꯧꯗ꯭ꯔꯥ ꯋꯥꯅꯁꯤꯔꯥ ꯆꯥꯛꯀ ꯂꯩꯒꯅꯤ ꯑꯀꯟꯕꯗꯣ ꯋꯥꯅꯁꯤꯔꯥ 얘도 너가 얘는 빨리. 얘는 부족하고 얘는 실을 내가 ꯌꯦꯟꯗꯤ ꯁꯤꯗ ꯈꯛꯇꯪ ꯂꯩꯅ Kano dinaro isang pago no to. ꯍꯥꯎꯇ꯭ꯔꯕꯨꯡꯉꯣ ꯌꯦꯟꯁꯦ ꯆꯥꯗꯕ ꯃꯤꯅ ꯇꯩꯁꯨ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯀꯣꯟꯅ ꯆꯥꯔꯅꯤ ꯃꯥꯒꯤꯁꯦ ꯗꯥꯏꯇꯤꯡꯅꯤꯅꯀꯣ 그만 잘라줘. 아까 마가 아니던가? 그 바기나. 뭐라 뭐가? 이거 뭐가? 이 동시 하오에. Dai hoyo ke do. Hoyo nga ke mai dami nei ne chongna jada boy ani. 핸드는 주드는 자 고정 속으로 나게 잡는 거 삼성이 짜장에 짜장은 쫑쫑쫑 얘기 어디네? 하우자보다 봐냐. 하. Pako la manu jinam ha ya bani di. mấy đứa hào à mình không sao đâu đi. Nó bán sao rồi nó. Sa de. Ko mani da da bi di. ôi đi xe ô đi mà ngày là mua xe mà 어떻게 보면. Bora me ani. Ha. Wa ne sing sa. ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯁꯜꯂꯦꯀꯣ ꯑꯗꯨꯝ ꯉꯁꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯨ ꯄꯥꯝꯕꯤ ꯄꯨꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤডিꯑꯣꯁꯨ ꯌꯦꯡꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯣꯏꯒꯤ ꯆꯥꯅ ꯐꯖ ꯂꯩꯕꯤꯌꯣ So please be safe and be healthy. Bye bye. Good night. Choo. Bye bye. ꯑꯩꯗꯤ ꯍꯧꯖꯤꯛ IPLꯁꯦ ꯗꯦꯜꯂꯤ ꯀꯦꯄꯤꯇꯦꯜꯁ ꯀ ꯁꯟꯔꯥꯏꯖꯔꯁ ꯍꯥꯏꯗ꯭ꯔꯕꯥꯗꯀꯗ ꯂꯩꯔꯦ ꯃꯕꯥꯅꯤ ꯀꯥꯔꯒ ꯆꯪꯖꯔꯖꯅꯤ ꯐꯥꯏꯅꯦꯜꯁꯦ ꯑꯗꯨꯒ ꯃꯕꯥꯅꯤ ꯃꯅꯨꯡꯗ ꯀꯥꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯀꯥꯖꯔꯖꯅꯤꯀꯣ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ